Muharram al-Haram Islamic calendar ki ahanba thani. Ngasi dunyada calendar mayam ama chatnari chatnariba calendar sing adugi manungdagi khwaidagi hena maming leiba calendar di Islamic calendar amasung Gregorian calendar ni. Haibadi akoina iswi amasung Hijri calendar haina khangnariba calendar ani asini. Allah subhanahu wa ta'ala na Quran Karim da asumna habiri a'udhu billahi minash shaitanir rajim bismillahir rahmanir rahim inna iddata shuhuri 'inda Allahi 12 shahran fi kitabillahi yawma khalaqa as-samawati wal arda minha arba'atun hurum. Tangai namak Allah tabaraka wa ta'ala na zamin amasung asman sing sembi kiba numit adudagi Allah ki mitiyeng da mahaki kitab haibadi lawh mahfuz ta tha shingi masing train thoini madugi manung dagi tha mari amadi hurmat walani haibadi ikai khumna bada matik chaba thani. Allah ki nabi sallallahu alaihi wasallam na hairiba tha mari adugi sanduk patak po ina asumna haibirami tha ahum amadi thangna lai haibadi Zulqa'da Zulhijja amasung Muharram aduga mari suba thana Jumada Sani amasung Sha'ban gi marakta leiba Rajab thani. Nupa mana Allah ki Rasul sallallahu alaihi wasallam gi manakta laklaga hanglammi ho Allah ki Rasul kadi gumbaina Ramzan gi atay atopa numit singda roza hining labadi nahak na karamba numit singda roza hin nabagi atang tobi gadage. Huzur sallallahu alaihi wasallam na takbir rakhi kadi gumba nahak na roza hining labadi habid Ramzan gi atay atopa numit singda roza hining labadi Muharram gi thada roza helu maramdi hairiba tha asi Allah gi thani tha asida numit ama yauri masida Allah subhanahu wa ta'ala na qawm ama gi toba qabul tawki amasung matung dasu qawm ama gi toba qabul tawgani. Habidi Allah subhanahu wa ta'ala na bani Israel bu Fir'aun gi zulm dagi tha asida kanbiki. Atopa hadis amada Allah gi Nabi sallallahu alaihi wasallam na Muharram gi matik magun bayan tawbiraduna asumna haibirami أفضل الصيام بعد رمضان شهر الله المحرم. رمضان تاغي روزاغي متون دا خوايدي متك مغون ليبا روزادي محرم گي روزاني. محرم گي تا مپوم سيما يامنا متك مغون ليبا ثاني. تايگوم سون أخننا محرم گي تاغي تراني پانبا هايبدي يوم عاشورا هاينا خنگ نريبا هايربا نميد أسيگي حديث شريف تا يامنا متك مغون لائي. هذا ابن عباس رضي الله تعالى عنهما أن حضور صلى الله عليه وسلم کی متانگ دا سمنا حبیری اتای اتوپا نمیسنگی روزادگی حبیری متک مگون لائبا اتای اتوپا نمیسنگی روزادگی حضور صلی اللہ علیہ وسلم نا خوائدگی ہے نا پابندی امسنگ احتمام توبیرم با روزادی رمضان کی روزہ امسنگ یوم عاشورہ کی روزانی. ابو قتادہ رضی اللہ تعالی عنہ کی روایت امدا اللہ کی نبی صلی اللہ علیہ وسلم نا سمنا حبیرمی عاشورہ کی روزہ ہین با اسینا ممانگ چاہی امگی گناہ کو پی گنی ہے بگی اللہ تبارک تعالی کی ذات این چب چب تھازب تھمی اسمائن تودنا کنا گمبنا عاشورہ کی نمت اسیدہ ہے بدی محرم کی تانگ ترا اسیدہ مساگی امونگ منونگ امسونگ نپی انگانگ دا مرang kaina pizza pitak laba Allah tabaraka taala na makila kadori bachahi amagi sinjakta hindok thoidok na marang ka hen bigani.